Ming tabir pun mampu promil ekong do na kurum jari kai kum na bocari. Atau mungkin orang hampir apa macam dah isyarat ming lai pamama di sahih na sing beso tapi orang nak nolak cari. Iman ngasih ke orang ngasih ke usaha aiki ming na Naorem Sorendro sing sahih ni putaru lai pam na kuangpal lai kai dekini. Aina hangjaning bagi aiki jumda Apokpa ki khubam latli masih ki khurumba ki tauga basing do maca khaina amukta takpiu hai basin. Naorem Sorendrogi yek sidi Mangang Orem gada ba male. Kari hai raya. Naorem Sorendro. Mangang ni yek Apokpa khurumba sidi mau matau khara khara khena ba lai go kari khena ba lai di yek tare sigine. Haikat laikat haitha laitha sing laila hai asina singba ising na singba loina khena bani ado Mangang gi di am samme ising na nungjeng ni aduga laina lana thamna ni laina thambal ni haina thamchet ni pambi amada hai su lai su la su punna yaurabani tabu thambal si angang bana oinei hai subang pangde haragadi tangai phadri angobana sukat patabani sumaina thamjage aduna thibade yam lairabani haibadi hai thibada lai su la su dum phangba la thibada hai su lai su dum phangba ama thibada ahum phangba aduna Mangang gi khar ko mani atai yek salai gi tongali hai tongali lai tongali mafam matam tinade thiba yam wai Mangang gi na khwai ko mi ising na kangla nungjeng ni hari ba polam sing si happy raga ipai popokpa da adum punging chet na nungai ba yai phaba chahong ma nga hong ba punsi ba nungsang ba panau singnau taba ming thoi ba ming chet pa pina biramu hana adum thongi bi ba sina maduna aseng ba lairon oirabani ma koi laiwa hai ba se koina hairaga budi mai bi na soli du mai na son ba yai me pum puna mang na di haina damni na aigi ima lon nungsi ba sina lai du da nungsi na thamoi seng na haijabaduna aigi aruba lairon ni haina thamjage